ꯑꯩꯈꯣꯏ ꯄꯥꯔꯨꯒꯤ ꯎꯜꯇꯥ ꯄꯜꯇꯥꯁꯤꯗꯤ Good morning ma'am. Ngasidi egi vlog se thaibong lagi hekta hauregi vlog se ado handak se hegi thaibong su chadre ado masak su phajaba ngasi je market lebanina thaibong se khaina fresh oina lerambe ko masak se phajamanina asidi thaibong thongurage na thaibong lobane ado hojikti thonguroi da hojikta koi chakchana ba ma leiba ko ano bazar da ge na pot khara lai ge taw ba thaibong chawbe thaibong je lobane ada half kg lobane ba ko half kg da lupa nifu kg da lupa marfu ado dum yamida khoi di mi su likpanina sibo yam rang de po am ta loge to ba su likman gadra ina ne ado ma se yungi na tanyong ka asigi matum tabi ka kron ke se da thaibong pai le ado half kg thaibong leire nungdang thongdoine ado ga sena hainau khara hainau se masak phajadra thumba guarantee ni ga haisene ado hojikte chakchana ba chatuine na dum se pujam ge tawbane baina ado ga namki khara ga lawrani paru se da leire paru su ready ai bazar khara ai di hore namu chakchana halaga amu bazar tawgini hojik khara ta lawbane daina thai ai di haina kaki lawgi ga na jangak pada thaibong do phajaba gi thaibong ga tane ba lawba aduga nimki ga sidi hawba nangdre aduna dum leire mapan dagi sina nimki gi market ngasa ayukta do phajana lawgi bado paja ngso ngoba thaibong do hojikti ngangsalle hojikse koi chakchana halaga hojikti adum thenge da pung mari makhai muktare ba ko aduna ayukta lawsan na thamma baina ngangsalle ado hojik nungdang thongna ba tawrani khudak hojik photo ani ase mamang da de ina video da ko mamang gi video da ina thaibong thongba happa di fry tawraga hapne ba di fry tawraga kang na ngobuduna hawba hel paru yang ado kang na tawbana hawba hele ngasi gi bazar se hojik se ta tawre ai se amu bazar se mathang da oina tawrani ado mamang da de ina bazar thaibong se fry tawraga thongmane ba ko aduna aidi hawe baduna dry oina kangna ngobaduna ngauraga thongmaduna aidi kai hani ngaugi tai dumai kangna dry oina ngobado ado angang sing na matum matum dekta langje me ba chada ba aina sono da ba yen oira di matum matum da chan nang si kai chadi no ba aduna ngasi de moi su chana ba ge na ko ani si su khara matum matum do lai dana ba khatang phutu ge na ai di city ani khatang ne aduna machu khatang hape tespata ninga aduga gui musiga longa koi star siga tawaga ina phut pani mana nungsina ba ina ne thaibong thumbi hatre city ma khatang ta ma su ya ga dra khang ani muk kam thoge anu de no banina si kam thoge duga ngasai gi hainau don ase ngasai amu ngasai je kg amada ahum chanba maga kg amda mari chanba maga ne ba ko ado aina mari chanba do chana na baina ada tawraga aduga amu khapchale ama khaka moi manda aduga se yeng handaki yerum siri as pitu pikpa se ubada ba dawga naibo asigi yerum siri yam pi lupa chani du pi ba aduga sing pagoda khorangi sagala nina karino aduna igi lebu mahi summi se ising jam musik musik kai no khalang mani chini ga kaino ga kalana makanya ba ko aduna mu bane ising se agi cooker se su mukka me siti ama koi officer ani gin walang yun ai thaibong se thangdare duga machum se chumdok na thammage yam hena munjan ngar su ko photo pai si de ka tam hau su wa ta do aina di fry tawra ngowraga ko ngawning bado
ꯃꯣꯏꯅ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯤꯇꯤ ꯑꯅꯤꯒ ꯀꯥꯝꯕꯁꯦ ꯂꯧ ꯃꯨꯊꯠꯄꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯤ ꯃꯍꯥꯎ ꯀꯔꯤꯝ ꯌꯥꯎꯗꯕꯅꯦꯕꯀꯣ ꯃꯇꯣꯟꯁꯦ ꯑꯩꯅ ꯉꯁꯥꯏꯁꯨ ꯀꯠꯊꯠꯇ꯭ꯔꯕ ꯅꯞ ꯅꯞ ꯂꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯡꯉꯣ ꯀꯔꯤꯌꯣ ꯊꯥꯎ ꯇꯩꯁꯟꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯐꯨꯠꯂꯒ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯃꯇꯣꯟꯁꯦ ꯁꯤꯗꯤ ꯃꯍꯥꯎ ꯂꯩꯇꯕꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯁꯤꯁꯦ ꯃꯌꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯨꯜꯂꯕꯅꯤꯅ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯀꯣ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯇꯦꯖꯄꯇꯥꯁꯤꯁꯨ ꯏꯁꯇꯥꯔꯒꯁꯤꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯊꯝꯃꯒꯦ ꯍꯧꯖꯤꯛꯇꯤ ꯉꯥꯛꯇꯪꯗꯤ ꯋꯥꯠꯂꯤꯀꯣ ꯑꯩꯅ ꯑꯗꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯊꯩꯕꯣꯡꯁꯦ ꯃꯁꯛꯇꯣ ꯊꯤꯖꯤꯜꯂꯛꯄꯗꯨꯗꯤ ꯑꯩꯅ ꯐꯨꯠꯇꯣꯛꯑ ꯊꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯣꯡꯈꯤꯔꯣꯏꯗ ꯁꯣꯅꯨ ꯄꯔꯨꯒꯤꯁꯨ ꯍꯌꯦꯡ ꯇꯦꯁ ꯂꯩ ꯁꯣꯅꯨꯁꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯃꯥꯏꯁꯨ ꯇꯦꯁ ꯍꯧꯖꯤꯛ ꯑꯗꯨꯝ ꯋꯤꯛꯂꯤ ꯇꯦꯁ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕꯗꯤ ꯊꯣꯡꯈꯤꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯦ ꯊꯦꯡꯉꯁꯨ ꯆꯥꯏꯑꯦꯕ ꯑꯗꯣ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯔꯦꯗꯤ ꯑꯣꯏꯅꯗꯤ ꯇꯤꯜꯍꯧ ꯀꯛꯑꯦ ꯇꯤꯜꯍꯧ ꯆꯅꯝ ꯇꯣꯃꯦꯇꯣ ꯀꯛꯅꯗꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯄꯔꯨ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯒꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯁꯨ ꯈꯟꯅꯔꯛꯏꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅꯗꯤ ꯈꯟꯅꯗꯕ ꯄꯔꯨꯒ ꯁꯣꯅꯨꯒꯁꯦ ꯈꯟꯅꯗꯕ ꯃꯥꯜꯂꯦꯒ ꯍꯥꯏꯌꯦ ꯑꯗꯣ ꯄꯔꯨ ꯁꯣꯅꯨꯅꯗꯤ ꯑꯝꯇ ꯐꯨꯕꯤꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯄꯔꯨꯁꯤꯅ ꯆꯛ ꯆꯛ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯨꯔꯒꯀꯣ ꯄꯥꯛꯂꯧ ꯊꯥꯔꯛꯄ ꯑꯗꯨꯝ ꯃꯅꯞ ꯆꯤꯡꯒꯠ ꯆꯤꯡꯒꯠ ꯂꯥꯏꯛ ꯇꯧꯔꯤ ꯄꯔꯨ ꯑꯗꯣ ꯏꯔꯤ ꯑꯩꯅ ꯀꯣꯏꯁꯟ ꯄꯤꯔꯝꯕ ꯏꯔꯝꯃꯣ ꯍꯥꯏꯅ ꯃꯩ ꯆꯠꯈ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯁꯥꯕꯨ ꯁꯥꯒꯠꯂꯛꯑꯕ ꯃꯩꯁꯤꯅ ꯄꯨꯠꯀ ꯄꯥꯠꯀ ꯃꯩ ꯁꯥꯒꯠꯂꯒ ꯃꯩ ꯃꯨꯠꯄ ꯑꯃ ꯇꯧꯋꯤ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯈꯨꯠꯁꯥꯝꯅꯤ ꯁꯥꯒ ꯁꯥꯔꯦ ꯄꯔꯨꯒꯤ ꯃꯅꯥꯇꯣꯟꯁꯦ ꯌꯦꯡꯉꯨ ꯊ꯭ꯔꯨꯠ ꯊ꯭ꯔꯨꯠ ꯂꯥꯎ ꯆꯤꯡꯈꯠꯂꯤꯁꯦ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯊꯥꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯐꯨꯗꯕꯅꯤꯅ ꯁꯣꯅꯨꯁꯦ ꯑꯝꯇ ꯐꯨꯗꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯃꯥꯅ ꯆꯛ ꯆꯛ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯂꯧꯕꯗꯣ ꯑꯩꯗꯤ ꯈꯪꯍꯧꯗꯕꯤꯗ ꯐꯨꯕꯅꯤꯗ ꯁꯣꯅꯨꯁꯨ ꯑꯗꯨꯝ ꯑꯗꯣ ꯈꯠꯅꯔꯒꯦꯅꯦ ꯃꯣꯏ ꯑꯅꯤꯁꯨ ꯑꯗꯨꯒ ꯁꯥꯒ ꯁꯥꯕꯅꯦ ꯑꯗꯩꯗꯤ ꯉꯁꯥꯏꯅ ꯂꯥꯡ ꯂꯩꯔꯨꯔꯕꯅꯤꯅ ꯇꯨꯝꯅꯤꯡꯕꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯅ ꯁꯤ ꯊꯣꯛꯑꯝꯃꯒ ꯇꯨꯝꯃꯣꯏꯅ ꯍꯥꯏꯕ ꯇꯨꯝꯃꯣꯏꯗꯁꯨ ꯇꯤꯚꯤ ꯌꯦꯡ ꯂꯩꯗꯣꯏꯅꯦꯕ ꯃꯥ kitchen. ꯁꯤꯒꯤ ꯂꯣꯏꯔꯦ ꯃꯩꯁꯤꯅ ꯑꯃꯨꯛ ꯂꯥꯛꯇꯕꯁꯤꯅ ꯍꯨꯃꯥꯡꯅ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯔꯦ ꯄꯔꯨꯁꯦ ꯑꯗꯒꯤ ꯉꯁꯥꯏꯁꯨ ꯁꯥꯟꯅꯔ ꯂꯥꯛꯄꯒꯤ ꯍꯨꯃꯥꯡꯒ ꯑꯗꯣ ꯑꯩꯅ ꯏꯊꯣꯛ ꯂꯣꯏꯔꯒ ꯏꯔꯨ ꯃꯥꯏꯊꯕꯤꯒꯦ ꯍꯥꯏꯕ ꯉꯁꯥꯏꯗꯤ ꯃꯈꯣꯡ ꯍꯥꯝꯃꯜꯂꯦꯕꯀꯣ ꯂꯥꯛꯄꯒ ꯁꯥꯅ ꯑꯩꯅ ꯏꯔꯨ ꯊꯣꯛꯄꯤꯗ꯭ꯔꯕ ꯑꯗꯣ ꯍꯌꯦꯡꯁꯦ ꯇꯦꯁꯁꯦ ꯍꯤꯟꯗꯤꯁꯨ ꯂꯩꯕꯒꯤꯀꯣ ꯍꯤꯟꯗꯤꯁꯨ ꯁꯤꯅ ꯗꯤꯛꯇꯦꯁꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅ ꯂꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯅ ꯈꯪꯅ ꯃꯊꯟꯇ ꯏꯔꯦ ꯑꯗꯨꯒ ꯀꯥꯎꯊꯣꯛꯄ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯑꯩꯅꯁꯨ ꯍꯥꯏꯕꯀꯣ नीम Nima. किधर बात Tat ye. Tat ka to da. Da. ꯂꯥꯏꯔꯤꯛ ꯇꯧ ꯂꯣꯏꯔꯦ ꯍꯥꯏꯈꯔꯦ
Hindiꯁꯨ ꯂꯣꯏꯔꯦ ꯃꯥ ꯂꯣꯏ ꯍꯩꯔꯦꯅ ꯍꯨꯃꯥꯡꯅ ꯀꯣꯄꯤ ꯐꯧꯅ ꯆꯣꯜꯂꯤꯁꯦ ꯁꯥꯁꯨ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛ ꯐꯖꯅ ꯑꯗꯣ ꯃꯥꯁꯦ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯒꯁꯦ ꯍꯨꯃꯥꯡꯅ ꯃꯅꯝ ꯆꯦꯜꯂꯕ ꯈꯜꯂꯦ ꯏꯔꯨꯊꯣꯛꯄꯤꯗꯗꯤ ꯌꯥꯔꯣꯏ ꯐꯖꯅ ꯏꯔꯨꯊꯣꯛꯄꯤꯒꯦ ꯃꯁꯤ ꯉꯥꯡꯉꯦ ꯃꯁꯛꯁꯦ ꯌꯦꯡꯉꯨꯅꯦ ꯍꯨꯃꯥꯡꯒ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯏꯆꯦ ꯁꯨꯁꯤꯂꯥ ꯍꯣꯏ ꯀꯣꯏꯔꯦ ꯌꯦꯡꯉꯨ ꯏꯆꯦ ꯁꯨꯁꯤꯂꯥ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯟꯅ ꯆꯪꯉꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯔꯦ ꯃꯩꯗꯤꯕꯨꯗꯤ ꯂꯥꯛꯑꯦꯀꯣ ꯑꯗꯨꯁꯨ ꯐꯖꯅ ꯁꯥꯏ ꯑꯩꯁꯨ ꯃꯊꯛꯇꯩ ꯀꯨꯝꯊꯔꯛꯄ ꯆꯠꯂꯣ ꯐꯝꯃꯨ ꯏꯆꯦ ꯀꯔꯤ ꯌꯥꯝ ꯊꯦꯡꯅ ꯀꯔꯤ ꯄꯣꯠ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯕ ꯑꯩꯅꯅꯦ ꯐꯤꯅ ꯅꯍꯥꯟꯁꯨ ꯊꯝꯕ ꯐꯤꯅꯦ ꯀꯩ ꯋꯥꯔꯤ ꯂꯩꯒꯦ ꯀꯥꯏꯅ ꯈꯜꯂꯨꯔꯦ ꯏꯆꯦꯁꯦ ꯑꯩꯅ ꯅꯍꯥꯟꯗꯨꯒꯤ ꯅꯪꯅ ꯐꯣꯟ ꯇꯧꯔ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯍꯧꯔ ꯏꯆꯦꯒꯤ ꯚꯥꯏꯔꯦꯜ ꯂꯣꯏꯔꯦ ꯀꯟꯅ ꯆꯥꯂꯣꯂꯒꯦ ꯏꯆꯦ ꯂꯣꯡꯗꯗꯤ ꯚꯥꯏꯔꯦꯜ ꯉꯥꯛꯇ ꯁꯣꯔꯠꯇ ꯑꯣꯏꯔꯛꯑꯗꯤ ꯑꯗꯨꯝ ꯂꯣꯡꯗꯁꯨ ꯑꯣꯏꯔꯛꯇꯣꯔꯕꯅꯤ ꯏꯆꯦ ꯑꯗꯨ ꯈꯜꯂꯤꯕ ꯑꯩꯅꯅꯦ ꯑꯗꯨꯅꯦ ꯊꯥꯡꯒꯠꯄ ꯂꯦꯞꯇꯣꯕ ꯑꯝꯇ ꯂꯥꯛ ꯃꯉꯥꯒꯤꯗ ꯎꯔꯕꯣ ꯑꯍꯥꯟꯕꯗꯅꯦꯀꯣ 5 lakhs ꯑꯣꯏꯕ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯄꯔꯨꯒꯤ उल्टा पटा सीधे कम है ऐसे जाओ जब और रूम में वो रूम में ढाप चला करना होता हूँ अब कुछ नहीं चांस नहीं हो डिवीजन नहीं हो ꯅꯤꯄꯥꯟ ꯃꯈꯥꯏ ꯇꯥꯗꯣꯔꯦꯗꯅ ꯏꯆꯦꯁꯨ ꯆꯠꯂꯒꯦꯅ ꯀꯦꯔꯝ ꯕꯣꯔꯗꯀ ꯄꯨꯊꯣꯔꯛꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯔꯨꯏꯅ ꯌꯦꯡꯉꯨꯅꯦ ꯍꯔꯥꯎꯒꯗꯕ ꯑꯌꯨꯛꯇꯩ ꯁꯥꯟꯅꯔꯁꯨ ꯃꯥꯏꯗꯤꯕ ꯋꯥꯕ ꯀꯧꯕ ꯂꯩꯇꯦ बाय बाय गुड नाइट लेहौरे इचे ꯑꯩ ꯊꯩꯕꯣꯡꯁꯦ ꯊꯣꯡꯗꯣꯛꯑꯒꯦ ꯑꯩꯒꯤ ꯊꯩꯕꯣꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯈꯥꯡꯁꯤꯗ ꯍꯥꯎꯕ ꯍꯦꯟ ꯃꯥꯜꯂꯦꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯗ ꯑꯗꯨꯝꯀꯣ ꯑꯗꯨꯅ ꯑꯩꯅ ꯌꯣꯠꯀꯤ ꯈꯥꯡꯗ ꯊꯣꯡꯕꯅꯦ ꯑꯗꯣ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯅ ꯈꯤꯇꯪꯗꯤ ꯍꯥꯏꯔꯔꯣꯏꯗ ꯊꯥꯎ ꯈꯔ ꯍꯥꯞꯄꯒ ꯀꯥꯎ ꯀꯥꯎꯕ ꯉꯧꯊꯣꯛꯄꯅꯤ ꯍꯣꯔꯦꯟꯗꯤ ꯑꯗꯨꯝ ꯃꯁꯥꯂꯥ ꯃꯨꯟꯈ꯭ꯔꯗꯤ ꯊꯩꯕꯣꯡꯁꯤꯁꯨ ꯐꯨꯠꯇꯣꯛꯑꯕꯅꯤꯅꯀꯣ ꯃꯥꯏ ꯃꯍꯥꯎꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯩꯅꯕꯒꯤ ꯑꯩꯅ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯕꯅꯤ ꯍꯥꯏꯗꯤ ꯉꯧꯊꯣꯛꯄ ꯐ꯭ꯔꯥꯏ ꯑꯣꯏ ꯀꯔꯤ ꯐ꯭ꯔꯥꯏ ꯇꯧꯗ꯭ꯔꯁꯨꯀꯣ ꯂꯨꯞ ꯂꯨꯞꯅ ꯐ꯭ꯔꯥꯏꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯩꯁꯦ ꯄꯤꯛꯊꯍꯜꯂꯒ ꯂꯩꯊꯔꯒ ꯌꯥꯏꯔ ꯉꯧꯕꯅꯤ ꯍꯧꯖꯤꯛ ꯉꯧꯍꯧꯔꯤꯁꯤꯅ ꯍꯣꯔꯦꯟꯗꯤ ꯃꯁꯥꯂꯥ ꯍꯥꯞꯄ ꯌꯥꯝ ꯍꯦꯟꯅ ꯉꯧꯁꯟꯗ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯃꯍꯥꯎ ꯂꯩꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯉꯧꯕꯅꯦ ꯑꯗꯨꯝ ꯕꯣꯏꯜ ꯇꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯆꯣꯏ ꯇꯣꯏꯊꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯤꯇꯪꯒ ꯆꯅꯝꯒ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯏꯂꯥꯏꯆꯤꯒ ꯍꯥꯞꯄꯒ ꯁꯤꯅ ꯇꯛꯈꯥꯏꯔꯅꯤ ꯄꯦꯁ ꯁꯦꯝꯗꯣꯛꯑꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯩꯕꯣꯡꯁꯦ ꯑꯩꯅ ꯁꯤꯗ ꯉꯧꯔꯤꯀꯥꯟꯁꯤꯗꯀꯣ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯟꯕꯅꯤ ꯊꯩꯕꯣꯡ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯃꯣꯏ ꯃꯄꯥꯟ ꯔꯣꯝꯗ ꯂꯩꯕ ꯃꯌꯥꯝꯗꯤ ꯑꯩꯈꯣই ꯌꯦꯟ ꯆꯥꯗꯕ ꯀꯩꯀꯩ ꯆꯥꯗ ꯇꯤꯜꯍꯧ ꯆꯅꯝꯗꯤ ꯑꯗꯨꯝ ꯆꯥꯅꯔꯒ ꯌꯦꯟ ꯉꯥ ꯀꯌꯥ ꯍꯦꯟꯅ ꯆꯥꯅꯗꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯄꯥꯝꯅ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯕꯨꯗꯤ ꯆꯥꯔꯛꯑꯦ ꯑꯗꯣ ꯍꯥꯟꯅ ꯊꯣꯡꯕꯒ ꯍꯧꯖꯤꯛꯀ ꯈꯪꯗꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯣꯟꯅꯕꯒꯤꯔ ꯈꯪꯗꯦ ꯍꯥꯟꯅꯅꯦ ꯍꯦꯛꯇ ꯍꯥꯎꯔꯕꯣ ꯍꯦꯛꯇ ꯈꯜꯂꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯁꯨ ꯑꯗꯨꯝ ꯉꯥꯃꯨ ꯀꯩꯀꯩ ꯊꯣꯡꯕꯒꯁꯤꯁꯨ ꯍꯥꯎꯔꯦꯕ ꯉꯥ ꯑꯇꯦꯛꯄꯒꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯍꯥꯎꯔꯒꯁꯨꯀꯣ ꯍꯥꯟꯅ ꯆꯥꯔꯛꯄꯗꯨꯅ ꯍꯥꯎ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯗꯣ ꯑꯩꯅ ꯁꯦ ꯐꯖꯅ ꯊꯩꯕꯣꯡꯁꯦ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯊꯥꯎ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯞꯄꯒ ꯗꯥꯜꯆꯤꯅꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯄꯥꯁꯄꯨꯔꯟꯁꯦ ꯖꯤꯔꯥ ꯀꯩꯀꯩ ꯍꯥꯞꯄꯒ ꯑꯁꯤ ꯃꯅꯝ ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯩꯅ ꯍꯥꯞꯆꯟꯕꯅꯦ ꯇꯤꯜꯍꯧ ꯈꯇꯪ ꯍꯥꯏꯌꯦ ꯀꯩꯅꯣ ꯇꯧꯔꯦ ꯇꯤꯜꯍꯧ ꯈꯔꯒ ꯉꯧꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯥꯏ ꯇꯛꯈꯥꯏꯈꯤꯕ ꯆꯅꯝ ꯇꯤꯜꯍꯧꯗꯣ ꯉꯧꯁꯜꯂꯒ ꯑꯗꯩ ꯊꯩꯕꯣꯡꯁꯦ ꯉꯧꯁꯜꯂꯒ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯄꯥꯏꯁꯤ ꯃꯌꯥꯝ ꯉꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯎꯁꯤꯡꯁꯥ ꯀꯩꯀꯩꯁꯤꯡꯁꯤꯅꯕꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯤꯡ ꯈꯤꯇꯪ ꯍꯥꯞꯆꯟꯕꯅꯦ ꯁꯥꯗꯤ ꯁꯥꯏꯀꯣ ꯊꯩꯕꯣꯡ ꯑꯩꯈꯣꯏ ꯑꯃꯨꯟꯕꯁꯤꯗꯤ ꯁꯥꯕ ꯃꯇꯝꯗ ꯆꯥꯕꯁꯤ ꯁꯥꯒꯠꯂꯤꯀ ꯍꯥꯏꯅꯒꯨꯝ ꯇꯧꯕꯅꯦ ꯑꯃꯨꯟꯕꯗꯤ ꯈꯪꯗꯦ ꯑꯁꯪꯕꯁꯤꯗꯤ ꯈꯪꯗꯦꯗ ꯊꯣꯡꯉ ꯆꯥꯕꯁꯤꯗꯤ ꯑꯩ ꯇꯤꯜꯍꯧꯁꯦ ꯈꯤꯇꯪ ꯃꯨꯟꯁꯤꯜꯂꯛꯄꯗꯨꯗ ꯆꯅꯝꯅꯦ ꯁꯤꯡ ꯇꯛꯈꯥꯏꯈꯤꯕꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯀꯩꯅꯣ ꯑꯗꯣ ꯍꯥꯞꯆꯜꯂꯒ ꯉꯧꯔꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯍꯟꯒꯦ ꯑꯩꯈꯣꯏ ꯄꯔꯨ ꯆꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯩꯁꯤꯁꯨ ꯂꯣꯏ ꯃꯨꯟꯁꯜꯂꯛꯑꯕꯅꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯆꯜꯂꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯉꯁꯪ ꯉꯥꯡꯖꯕꯗ ꯑꯗꯨꯝ ꯁꯪꯅ ꯂꯩꯔꯛꯄꯅꯤꯅꯀꯣ
ꯀꯩꯅꯣ ꯇꯧꯋꯦ ꯑꯃꯨꯛ ꯁꯨꯝ ꯉꯥꯡꯕꯗꯨꯅꯗꯤ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯠꯊꯕꯗꯣ ꯑꯗꯨꯒ ꯃꯁꯥꯂꯥ ꯍꯥꯞꯆꯤꯜꯂꯅꯤ ꯖꯤꯔꯥ ꯑꯁꯨꯕ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯨꯒ ꯀꯩꯅꯣ ꯃꯆꯨ ꯌꯥꯏꯉꯪꯒ ꯇꯧꯔꯒ ꯒꯔꯝ ꯃꯁꯥꯂꯥ ꯈꯤꯇꯪꯒ ꯇꯧꯔꯒ ꯉꯧꯁꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯩꯕꯣꯡꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯣꯔꯦꯟꯅ ꯃꯣꯏꯅꯁꯦ ꯊꯩꯕꯣꯡꯁꯦ ꯄꯥꯝꯅ ꯆꯥꯗꯣꯏꯕ ꯈꯔ ꯇꯣꯏꯊꯔꯝꯃꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯃꯐꯣꯟ ꯑꯣꯏꯅꯕ ꯑꯩꯅ ꯑꯥꯂꯨ ꯑꯃꯈꯛ ꯅꯦꯠꯈꯥꯏꯔꯒ ꯍꯥꯞꯆꯟꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯉꯧꯕ ꯌꯥꯕꯗꯤ ꯉꯥꯏꯍꯥꯛꯇꯤ ꯉꯧꯔꯦ ꯐꯖꯅ ꯑꯣꯠꯄꯗꯀꯣ ꯑꯗꯨꯝ ꯇꯣꯏꯊꯔꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯈꯤꯇꯪꯇ ꯍꯥꯞꯄꯅꯤ ꯉꯁꯥꯏ ꯐꯨꯠꯈꯤꯕ ꯑꯩꯅ ꯊꯩꯕꯣꯡ ꯐꯨꯠꯈꯤꯕ ꯃꯍꯤꯗꯨꯅꯤ ꯇꯦꯖꯄꯇꯥ ꯀꯩꯀꯩ ꯍꯥꯞꯈꯤꯕꯒꯤ ꯃꯅꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯃꯍꯤꯁꯦ ꯑꯗꯨꯃꯥꯏꯅ ꯃꯍꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯕ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯊꯩꯕꯣꯡ ꯉꯧꯕꯗ ꯊꯨꯝ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯈꯤꯇꯪ ꯌꯥꯛꯇꯛꯅ ꯑꯃꯨꯛ ꯃꯍꯤ ꯍꯥꯞꯄꯒꯦꯀꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯊꯥꯡꯊꯔꯅꯤ ꯉꯁꯥꯏ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯈꯤꯇꯪꯗꯤ ꯍꯥꯞꯈ꯭ꯔꯦ ꯊꯥꯡꯊꯔꯝꯗꯥꯏꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯄꯒ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯗꯤ ꯇꯧꯔꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯤ ꯐꯖꯅ ꯑꯣꯠꯈꯥꯏꯒꯤꯒꯦ ꯀꯩꯅꯣꯁꯦ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯑꯃꯨꯛ ꯑꯗꯨꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯃꯩꯁꯤꯅ ꯔꯤꯡ ꯂꯥꯏꯠꯀꯤ ꯃꯩꯁꯤꯅ ꯑꯩꯒꯤ ꯊꯩꯕꯣꯡꯁꯦ ꯀꯩꯅꯣ ꯏꯋꯥꯎ ꯋꯥꯎꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯆꯨꯁꯦ ꯀꯂꯔꯁꯦ ꯑꯁ ꯃꯆꯨ ꯃꯑꯣꯡ ꯑꯣꯜꯂꯦꯕ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯌꯥꯏꯔ ꯉꯧꯔꯒ ꯊꯣꯡꯕꯅꯤꯅꯀꯣ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯤꯗꯅ ꯁꯠ ꯁꯠ ꯂꯥꯎꯅ ꯊꯣꯡꯖꯤꯟꯕꯁꯦ ꯍꯥꯎꯕꯗꯤ ꯑꯗꯨꯝ ꯋꯥꯠꯂꯤꯀꯣ ꯑꯗꯨꯅ ꯌꯥꯏꯔ ꯃꯩ ꯂꯩꯊ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯩꯕꯣꯡꯁꯦ ꯊꯣꯡꯉꯕꯅꯤꯅ ꯃꯇꯝꯁꯨ ꯌꯧꯁꯟꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯩ ꯊꯩꯕꯣꯡ ꯊꯣꯡꯕꯁꯦ ꯍꯥꯎꯔꯗ꯭ꯔꯥ ꯃꯌꯥꯝ